Sahi khudingi isau mayoknaba state asida saliba sahi asigi oina nongju tha mangoinana isau mayoknaba hokre. Me thagi aroiba chayolda sukhiba nongna me kunthra mathoidagi mathangi numit nini thangna Manipur tampakta cheliba turel ayamagi longnambal mafam kayada namkhairak amadi pathoktuna Sri Govindaji Laisang Raj Bhavan All India Radio Imphal yauna tampaki ayamba mafamsing isaugi awaba mayoknakhi. Senapati amadi Tamenglongdasu singningkhaiba yauna isaugi awaba mayoknakhi. Isa waduda punna khungang satret sumna nipan yum lising kuntra manga samri kun mapan thumki kaya amana amangata thoki miyoi lag ama lising humputaruk lom awaba mayok nakhi. Haujik nongju thagi nong laktri makata na isau thorakpa yabagi akiba leiri adubu masi thengnana ba ikoi sem sarabra. Haujikna National Geospatial Program NGP haina khangnaraba matamdugi Natural Resources Data Management System NRDMS da Manipur Science and Technology Council ne pikatpa lising masamapan tara taruktegi lising ani phawda thokiba Manipur gi ising isauga mari lenaba report amada lising masamapan humputaruk lising masamapan maripu mapan lising ani amasung lising ani da thokiba isausing adu khudong thiningai oikhi. Lising masamapan humputarukta anirak thokiba isau adu tongan mafam humpu lising masamapan maripu mapan dana mafam nipu lising ani dana mafam kunthra aduga lising ani dana mafam yangkai mapan da turel lonambal kaiki hairi. Report adugi matung ina lising masamapan humputaruk lising masamapan maripu mapan lising masamapan marbudrani thoy amasung lising ani da thokiba isausing adudi mahusagi sangdagi hena nong subadagini. Adubu mahusagi sangda natraga hanthana nong surabasu isau thopagi thodok toina thengnabana state asida thogliba isau sing asi kharagi makhaidi thoandaba yabra haiba wahang amalai. Manipurda isau thopagi maram yamna leijarabasu khwaidagi maru oi haina loba yaribasi ithei lokhong phataba asini. Manipur tampaktagi ising singthokinaba maruoiba lambi asi soknatagi ani khaktani amana Imphal turelni atopa amaduna ithai damni. Kongba iril amadi Thobal turel singbana Imphal turel da tin kheduga Sognuda Khordak amasung Khuga turel ga tinaraga Manipur turel haiduna singnung khut phawraga Sinduin turel da takhi. Naganala Lilakhong Chandranadi turel amanbi Waisel maril singbana Nambul turel da duga ithei lokhong kharana hakthengnana Loktaki itinpham oikhi. Ithai damna Loktaki ehenbe ising thadoklabasu nongju thagi matamda dam aside ising sensilakpagi sang asi second amada cubic meter samri phawba yawi adubu damgi makha thangba saruktadi masiga sunana ising singthokhiba ngamde. Nakal amaromda nong hek jorakpaga matam kharagi oina ising phajinduna thamgadaba pat khong iramnala amadi pukri sing haujikti irei leisilaktre. Manipurda pat samngarom lerami hairebasu Loktak Waithau Uttarapat Sanapat Ikop Kharung Yaral Lamphel Lausi amasung Laukoi pana singba khara asi natana ayambadi mangkhre. Leiriba khara asisu tapna mangsilagli aduna ising phajinduna thamma ngambagi sang tapna hantharagli. Missing hengalakpana khul leikaigi amadi yumgi pukri phunjinduna yumkai sajinba lalol itik tokpham oisinarakpa mafam sana amot akai hundoktabana iramnala khong sing phunjinbata natana itin pham oiriba part sing thengalali aduna khangaudana surakpa nongi ising singthokpa ngamdaduna turel lonambal kaidrabasu khutsemgi oiba isau thooli umang kahena koksilakpa asinasu isau thoknaba maram ama oi. Suhora Koba Farm Amanhai Resolution Satellite Data Sizinatuna Semba Manipur Deforestation A Closer Look at Alarming Trends and Emerging Hope Hyber Report Amada Lising Ani Kunma Thoidagi Lising Ani Kunmanga Fawbada Manipurgi Umang Hector Lising Kunma Thoi Sama Mankre Hairi Global Forest Watch na People Report amadana lising ani kunda Manipurgi mahusagi oibo umangasi hectare million amadasmik nipan manga oi adubu lising ani kuni thoidagi lising ani kun mari phawbada hectare lising yangkai mari dasmik taret mangkre hairi report asiki matung ina Surasanpur amasung Tamenglongna umang mangbagi sang khwaidagi wangi lising ani amadagi lising ani kuni thoi phawbada Surasanpur da hectare lising humudra taret dasmik nipan aduga Tamenglongdana hectare lising yangkai mapan dasmik manga mangki hairi Umang koksilakpa asina nongjugi sang honglakpa sing ningkhaiba leibak lehau senthakiba amadi sabagi sang hengalakpana singba thoali nong surakpa matamda matam khara phajinduna thamgadaba dosu uwa ningthin haudrabanina haujikti ngamhandre isau haibasi mahusagi oiba khudongtiba thodok oibana mapung phana thingbadi oithokloi adubu laksinduna thamba sang hanthanba amasung mangjawnona lokhatpa yaba sesil thorang singdi matam sana lokhatpa yai
angam athausingna ising kumtuna isau mayoknabagi saktam media da utpana isau laksinbo oithokloi masigi mahut isau ngakthoknaba tung koiba thorangsing paikhatnaba honabigi tabani loisindana leiriba turel lonambal semegi thabak thuna loisinba iram nala sing ningthina tengthokpa leibak lehau sangyang tawraga turel khongnung tengba mati luthahanba ithei lokhong ningthina semjinba thuna sauganba uwa marang kaina thaba khudong sadaba mafam sing yenglaga sek dam sing saduna isingi isel sang na henba khudong thiningai oiba mafam sing RCC wall sanba mati state disaster response team hena mapangal kalanba mathau tai